Oi. Xong. Lấy ima cái chút thôi. Mong lo. Kuki mà gì? Tâm. Yani mà sẽ tâm rồi. Cái nó tâm rồi. Kuki mà gì? Cái nó gì sẽ là cái phong đó. Mà cắm bạc cái nó bạc. Khui lệ. Nó. Yani mà khui xong cái. Tâm chờ. Chỉ có nó xem tới lò. Kuki Militant singna chatharakhiba attack asi. Henna ngasai ngana madu tagi henna akak aduni uji leiribasi. Akan mamong do jik khut thoknabagi thoudok oduni makhonje ado khoji sangsannabadi honamne tawdu nung tarakpasina maram oiraga mafam se yoksannaba honabado jik se pallaga leiri. Ina sigi maning thangba jingsang paring asidana tare hujik kana khut thoknari se ado ngasai si mi ama hujik se siraga aduga mi ani mana sokpagi paudi leire ada map hariba kanna mafam asida aya sangsanabadi ponari ado hujik se lambi nungbi je khatang nong tarak pasina yong nong kana tarak pasina maram oraga sangsam ngamdaba pham asida tare sensitive ori mafam se ai je changaga adu mok myamna paudu tamnaba honajage karo kha dai lero hai mafam ji yoksana honabada mayam changma ngamnadadana lehobuju yawe do akan mamongda khut thoknabaduni hi changnaba honabada kitang khoida nungai tabadi oiri nongju kana ta maram na singna Kuki Militant singa duna ngasi pung anirom tarakpa matamda akan mamongda bom drone dagi fawba sinaraga bom yauna koi nomai kapsar panara maram oraga koi yumda leijaba nupi ma leikhidre matung mioi ani sholaba matung hujikse makatana duma khut thoknabaduni bom thadarakpanina kono changba matamda mathak makha loina kitang khudung chadabaduni la tamla ui chỗ đấy nè cho phajana cặp xe mafam gì sắp sẵn nó dầu để hai ta đấy dầu đấy bạc một cái mà khác bạc thốc cô vừa chỉ xí mafam gì đấy cái đi phải dầu đấy boom ju đúng không mà ju phajana mafam gì đúng sensitive yam oi đấy tại sang nó còn nào bây giờ nữa vừa chỉ xí hana tàu đầm bờ xin nào cái mà cái Kuki lấy đi vào mafam được cái cái pai bom na chingba adum laba makhangi bom no kapaga mota na chingbu kapaga sai taraga pokhai bane aduga hujik leriba ngasigi lanfam masinai tare kitang tang na thokpa haibadi makhuna nomai aduga mota pai bom na chingbu kapakba khanatna drone sizinaraga drone du dagi atare mathak tagi leriba Meetei khunja singa sidaida bom no thadaraga hariba landa si chatharakpada aduna Meetei village volunteer singamni state security force ki maikadi hariba mafam si thenana bokhona bata khudong cha dabududi mayuk nari the makhatana kari film lakpagi habdudi yengina che hariba mafam si koi state security changjal pai tar back sang maya dana haidra mafam numidang warang pung 5 rom ta sale si phawda koina phangba pauda nupi ama yauna koi khunga pa mioi ama nupa ma hayo mioi ani si leikhidre habagi pawma lae aduga atupa henba mioi nipangi mathakta khoi asok apan khunja sing sokpan nangbagi pawsu leireduna sigi chapchaba magi pawdudi kona manung sang naba honaraga chapchana longnabududi honajage adubu huji pawgi ni changma ngamdana leiri mane ni se kuidu da kapai ne yore adum mayam ju tabirangani bom thadarakpagi pokhaibagi makhondani hujik taribasi hujik leiribasi oi xong lo ngakpa singna si thenana bona da awa baju oi state security force ki makedi gisu adumo makhoigi alafom thuba thodang adu lawri du khut thona bajidi henna hujik pung 5 minute ni futa sala pasada hena kanchilakpagi mami doni lepa naide bom dagi adagi di nomai dagi Kuki Militant singna chatharakhiba attack asi henna ngasai naramadu dagi henna akak adoni hujik leiribasi naramado kaji ong tapthare tung ha ong lepa minute
tara amuk leraga amuk hanna amukana repeat torokpa akui amuk hanna haitare attack chatharakpaduni tawribase I'm heavy emotional adumak lihat na kapnari na kapnare na sigi area sida leiramba area sida leiramba Meetei khunja singdi sa phagata mafamda tangka asigi oina tar film asi fawbagi oina moi sa phagata mafamda ayamba leikhre sidaida kogi masai se aina update mathang thang pirapdugi matungina mioi ani leikhidre aduma adum chumme security force ama yaona itare mioi nipalom jikse sok pagdagi hospital da ambulance tawraga pukibagi thoudok leikhre aduga khunjasing akoi bise leirama khunjasing pakhatnabdagi sapkhada mafamda hongdokhibuju leire ona makhatana Kuki Militant singi leikhidre pung ani dagi landa chatharakuduna huji pung manga makhai tarak laba fawbada helak laba fawbada aduma leptana chathari lei ima kasu tor ngola ngola kogi maje tam yani ma se tam kano tam kogi maje pakhatana huji se la pagi fam de ima kam pakhatanu ba akhoi le khol la yani ma akhoi sange tam chalo sikano sim tai la nên mà cắm bạc hắn cầm nhau đầm tắm này sinh ngọc ra bây giờ cái số tuổi cái pung taruk tarak là phao vừa đã liệp vào cầu bên này đấy anh Kuki Militant sinh sinh này rồi xem mắm mà cái chú cái mathak tagi drone tagi tổ cái boom thả được bớt xin maram ở cái madu Kuki Militant sinh hana thieng na bớt nó adumak thieng na ra cái đụng lại adubu handaksina anawom ongda khatang top top ma toropasina maram oraga bom dagi nomai dagi drone dagi lantara puduna maram oraga aduga hairiba film asidaida khunja sidaida leijaba Meetei khunja cham jaba chingju Kuki Militant singi attack asida leitaba sokpa bawba yawgre aduna hoigi hingnaba gidamakta mafam je thadu chakhiba du nang hodaba chingduna sollaba adagidi akoigi ahal oraba singasina hojikse chenthokpa nang hodabadagi yana pakhatna leibagi thokpaju ong pharak taba adai sida leiraga su mokje bp wangkhatpa ko kaba kudong chadaba dum mayam thengnabaju leiri adu sumakatana raksakna chingba thaujallaga hariba film che laksinabadi kan honari adu huji pung taruk tarak laba fawbadadi sai pung ani dagi hokna pung taruk tarak laba fawbada film che laksan bangambagi thodo dudi leitri adum boom nomai huji makatan dum kapiba mayam sudum tabirangani na khale na kari phibam leibage hawdo makhatana ai hariba area se leijaraga soidana myamda paudam du tamnaba hona jage mama fawbada dumak kuthonaba lepte adum sa yaw huji Kuki sina pom thadaraga huji pokhai gi makonduni kadai de drone toino kadai de bom no khangde aroi bi thakba mogi drone attacks ni yamne chalo hoi asa tab du chalo chalo akhoi la ke chalo